ꯆꯍꯤ ꯑꯃꯒꯤ ꯍꯪꯒꯥꯝꯗꯤ ꯆꯥꯕ ꯐꯪꯒꯅꯤ ꯑꯗꯣ ꯍꯪꯒꯥꯝꯗꯤ ꯈꯇꯪꯗꯤ ꯈꯨꯏꯔꯦ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯩ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯌꯣꯡꯆꯥꯛ ꯑꯅꯧꯕ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯒ ꯆꯥꯒꯦ. ꯌꯣꯡꯆꯥꯛꯁꯤ ꯉꯔꯥꯡ ꯌꯣꯟꯕ ꯂꯥꯛꯄꯅꯦ, ꯌꯥꯝꯅꯗꯤ ꯅꯧꯔꯤ, ꯁꯤꯡꯖꯨꯕꯨ ꯆꯥꯕꯩꯗꯤ ꯆꯞ ꯆꯥꯔꯅꯤ. ꯑꯗꯩ ꯄꯣꯠꯁꯦ ꯌꯥꯝ ꯇꯣꯏꯅ ꯐꯪꯗꯦ, ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯐꯪꯕꯒꯤꯗꯤ. ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯑꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯕꯅꯦ. ꯍꯟꯗꯛꯇꯤ ꯃꯔꯨꯗꯨ ꯂꯩꯇ꯭ꯔꯕ, ꯊꯥꯗ꯭ꯔꯦ, ꯑꯗꯨꯅ ꯂꯩꯔꯒ ꯆꯥꯔꯦ. ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ, ꯇꯣꯏꯅ ꯆꯥꯕ ꯐꯪꯗ꯭ꯔꯁꯨ. ꯃꯣꯔꯣꯛꯀ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯌꯥꯝ ꯍꯥꯎꯕꯅꯦ. ꯑꯗꯨ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯦ. ꯄꯣꯂꯥꯡꯁꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯄꯣꯂꯥꯡꯅꯤ. ꯄꯣꯂꯥꯡ 3 ꯂꯩ, ꯈꯤꯇꯪ ꯑꯆꯧꯕ ꯑꯃꯒ ꯑꯗꯒꯤ ꯁꯤꯁꯤꯒ ꯃꯆꯥ ꯑꯃꯒ. ꯍꯪꯒꯥꯝꯁꯤ ꯆꯥꯝꯊꯣꯛꯄꯤꯔꯒꯦ. ꯌꯥꯝꯅ ꯃꯣꯠꯄ ꯇꯤꯟ ꯀꯥꯡꯗꯤ ꯌꯥꯎꯗ꯭ꯔꯦ. ꯑꯗꯒꯤ ꯆꯥꯝꯃ ꯄꯨꯔꯛꯄꯗꯅ ꯃꯣꯏ ꯁꯤꯗ ꯌꯣꯟꯕꯁꯦ, ꯑꯗꯣ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯥꯝꯊꯣꯛꯄꯤꯁꯦ. ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯇꯣꯡꯉ ꯂꯥꯛꯄꯅꯤꯅ ꯍꯪꯒꯥꯝꯁꯦ. ꯊꯥꯎ ꯈꯇꯪ ꯍꯩꯖꯤꯜꯂꯁꯤ, ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯦ ꯈꯇꯪ ꯍꯥꯞꯁꯦ, ꯄꯤꯁ 4-5ꯗꯪ. ꯉꯥ ꯑꯇꯥꯎꯕꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯨ ꯍꯥꯎꯏ. ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯤꯜꯂꯁꯤ, ꯉꯥꯛꯇꯪ ꯉꯧꯔꯁꯤ. ꯃꯊꯪꯗ ꯍꯪꯒꯥꯝꯁꯦ ꯉꯧꯔꯒ ꯍꯥꯞꯆꯟꯅꯕ ꯉꯥꯛꯇꯪ ꯉꯧꯕꯤꯔꯁꯤ. hanggang hapsalot yung hanggang hapon bahaya kalian punya soal bahaya apa ini hanggang kalian punya kok awal jago yang punya video ini deh wah habitang ukay na dapat talaga nahurasi makung kundanbiraga ngakang thamajiko pathan wani aduga ising hapsalasi mahi morok asubase khara hapage aduga yangang khatang chaisange yamdabida makung khumdarasi aduga mo hangtosi na taubase hapsalasi mahizu bong saure abaina habitang nanbiyo khumjilaga ngak thongasi ado yongchakse maraksida ka'asi pikna soirasi singjugi ado yongchak mapan singjuji chabde haude hau chaba phangde kuire chadaba yongchak mapan singju gadi
ꯌꯣꯡꯆꯥꯛ ꯁꯣꯏꯕ ꯂꯣꯏꯔꯦ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯥꯖꯕꯅꯤꯅ ꯌꯥꯝꯅ ꯇꯧꯁꯤꯜꯂꯒ ꯃꯥꯡꯉꯁꯨ ꯄꯥꯝꯃꯨꯏ ꯂꯦꯝꯃꯁꯨ ꯄꯥꯝꯃꯨꯏꯕꯗꯣ ꯊꯨꯝ ꯍꯥꯞꯆꯤꯜꯂꯁꯤ ꯏꯟꯖꯥꯡꯁꯨ ꯃꯨꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯊꯣꯡꯉꯁꯤ ꯑꯃꯨꯛ ꯃꯁꯤꯅ ꯌꯦꯟ ꯑꯉꯧꯕꯅꯤ ꯌꯦꯟ ꯑꯉꯧꯕ ꯈꯤꯇꯪ ꯌꯥꯝꯁꯦ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯈꯛ ꯉꯧꯖꯕꯅꯤ ꯃꯊꯦꯜꯁꯦ ꯈꯤꯇꯪ ꯆꯥꯕ ꯌꯥꯅꯕꯅ ꯊꯕꯥꯜꯂꯕꯣ ꯃꯁꯤꯅ ꯍꯪꯒꯥꯝꯒ ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯕ ꯃꯁꯤꯅ ꯎꯇꯤ ꯊꯣꯡꯕꯅꯤ ꯁꯤꯅ ꯆꯒꯦꯝ ꯄꯣꯝꯕ ꯌꯦꯟ ꯑꯉꯧꯕ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯖꯔꯦ ꯁꯂꯥꯛꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗꯣ ꯊꯕꯤ ꯒꯖꯔ ꯇꯤꯜꯍꯧ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯕꯤꯠꯔꯨꯠ ꯌꯥꯎꯔꯦ ꯆꯅꯝ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯁꯤꯅ ꯉꯔꯥꯡ ꯌꯣꯟꯕ ꯂꯥꯛꯑꯝꯕ ꯀꯩꯅꯣꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯎꯗ꯭ꯔꯦ ꯁꯤꯡꯖꯨꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯁꯤꯅꯤ ꯍꯥꯏꯗꯤ ꯌꯦꯟꯁꯦ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔ ꯆꯥꯕꯁꯦ ꯄꯥꯛ ꯉꯝꯗꯦ ꯑꯗꯨꯅ ꯆꯒꯦꯝ ꯄꯣꯝꯕꯁꯤꯗ ꯂꯨꯞꯁꯜꯂꯒꯀꯣ ꯑꯗꯨꯒ ꯆꯥꯕ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯦ ꯍꯥꯏꯗꯤ ꯁꯥ ꯉꯥꯁꯦ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯆꯥꯁꯤꯟꯕꯁꯦ ꯉꯝꯗꯕ